Matamamage investigative journalism ge lamyanba ma oiramba khaknatana anauba Manipur amage yumpham thonba misak ama oiramba NK SANAJAOBA gi marifu mapan suba mapok kumon thouram pangthokkhre thouram aduga mari lenna NK SANAJAOBA Memorial Trust ke secretary Laisangbam Jadumani na haikibada kumjali sing amaga chamapan nifu mapan gi matungdagi lakhiba matam adugi Manipur gi lengak lon amadi hamchat hamboi naraba khunailon kayabu mahaki chefong lamyanbada kayarak hana iduna amotpa kayadu Miam the Kanganki. Masidanatana, Loilam Langaki, Safu Chaitina, Wakal Toktraba Miambo, Anauba Maromdom Lepchaba Manipuramagi Wakalot Itil Supiki Amadi, Nasigi Kaitarakliba Iram Damgi Machat Asida, Anauba Manipuramagi Achumba Maikai Ubangamba, Itil Pibangamba, NK SANAJAOBA Misak Amagi Matautare Haiba, Wafam Sing Fongdoki. Nasi Palace Compound Laiba, Lamianba Sanglenda, NK SANAJAOBA Memorial Trust na Sinduna, Laiki Drabagi photo the Lay Sukatuna Ikai Kumnabo Utki thouramada mafam kayadagi lakpa miyamna saruk yaki gulmasigi odakiba phibam haibadi Manipur gi kaitharakliba Manipur gi masak amati masak asida NK SANAJAOBA gumba anuba Manipur magi achumba makai ubagama yengba ngamba amadi achumba ithil piba ngamba misak amagi mathau tai haina lawjadana masigi mahaki mathubaga gama palak suba birth anniversary ase aikona papi mafamda adu wakan no da ikat tamse